Ngasi numidang Meeyamgi kung mga makai rom tarak pa matadamda kay kunajariba kogi Manipurgi Honorable Chief Minister na Governor da maki resign sa tenda tawthukre magna tawbagi maramdi yamseng na akoy Bharatiya Janata Party gi sarkar si 2017 dagi haurakanda sarkar pairak patuna Manipurda tungan ba chawkhat thorangda thabak kaya tawbiramba aduga Manipurgi integrity ngak na nabagi damakta mana hotnarakpa mayam adu aikoy hojik oiriba megi ahumdagi na ngasi bawda leiriba fiba masida tangdu leitaba yamna Manipurgi damakta khanba aduguma santi purakpa yananaba lambi kya hotnaduna lakibani ado hojiksu mahakna resign tawribasi Manipurgi interest Manipur Praja singi damakta khallaga adugumba Manipurgi Chief Minister na resign tawbani aduga aikoy Bharatiya Janata Party na aikoy Praja singi interest tungdala kadaba tawag tharong kayada Manipurgi adugumba integrity ngakpada achauba daita lawgani haidana media gi tong hojik phawbagi da aikoy Honorable Chief Minister resign tawribasi makha taba aikoy da hojik report amta leitri mak masamak aikoy Manipurgi interest ta yengaga ai resign tawrage haidana ngasi si aikoy ai samak yauna aikoy governor da dugumba magi resignation submit tawraga aikoy tholo iche usi leni field study anauba leadership ki wafam se kamai li party ki oina de hojik phawbada aikoy da adugi instruction adugi message amta lakri adu makha taba message la ka da phone resignation se accept tawba tawdu amu habi resignation di adum aikoy pire bidu adum accept tawba yabagi possibility leire ado hojik aikoy gi piruraga koi tholokpani aduna makha tabadi lakadoriba process ti aikoina makha taba process ti magi tholakadoriba rejection accept tawbu oiro any aikoina khangni mapuna mak makha taba assembly hawdini